ꯃꯃꯥꯡ ꯆꯍꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯅ ꯅꯤꯡꯖꯕ ꯁꯤꯃꯗꯤ ꯇꯧꯒꯦ ꯈꯜꯂꯒ ꯂꯣꯏꯁꯟꯕ ꯉꯝꯍꯧꯗꯕ ꯅꯤꯡꯖꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯗꯣꯝꯒꯤ ꯁꯨꯝ ꯂꯣꯏꯅꯃꯛ ꯂꯩꯔꯝꯒꯅꯤ ꯑꯩꯒꯤꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯊꯪ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯆꯍꯤ 2026ꯅ ꯂꯥꯛꯄꯁꯤꯗꯗꯤ ꯂꯣꯏꯅꯃꯛ ꯅꯤꯡꯕ ꯊꯨꯡꯕ ꯅꯥꯗꯕ ꯌꯦꯛꯇꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯋꯤꯁ ꯄꯤꯖꯔꯤ ꯑꯗꯣ ꯑꯩꯁꯦ ꯁꯨꯒꯅꯨꯗ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯉꯍꯥꯟ ꯃꯃꯥꯡꯗ ꯅꯝꯍꯧꯕꯅꯦꯕꯀꯣ ꯑꯥꯗ ꯂꯥꯛꯄꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯑꯗꯨꯝ ꯌꯥꯎꯔꯛꯑꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯒꯤ ꯌꯨꯝꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯃꯌꯥꯝ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯝ ꯎꯠꯆꯔꯛꯑꯒꯦ ꯑꯩꯅ ꯁꯨꯒꯅꯨ ꯆꯠꯇꯣꯔꯦ ꯉꯥꯏꯈꯣꯁꯦ ꯚꯤꯗꯤꯑꯣ ꯅꯝꯍꯧꯒꯦꯁꯦ ꯅꯃꯣ ꯈꯣꯏꯔꯝꯃꯣ ꯕꯣꯕꯣꯛꯇ ꯈꯣꯏꯔꯝꯃꯦ ꯌꯥꯏ ꯆꯠꯂꯝꯗꯥꯏꯒꯤ ꯃꯅꯝꯗꯤ ꯅꯝꯍꯟꯗ꯭ꯔꯕꯣ ꯃꯅꯝ ꯅꯝꯍꯟꯗ꯭ꯔꯕꯣ ꯃꯃꯤꯁꯤꯗ ꯌꯦꯡꯉꯤꯁꯦ ꯃꯁꯝ ꯄꯨꯟꯕꯁꯤꯗ ꯌꯦꯡꯉꯣ ꯃꯅꯝ ꯅꯝꯍꯜꯂꯣ ꯕꯣꯕꯣꯛꯇ ꯑꯁ ꯍꯩꯇ꯭ꯔꯦ ꯑꯣ ꯕꯣꯕꯣꯛꯇ ꯃꯅꯝ ꯅꯝꯍꯜꯂꯣ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯔꯛꯀꯦ ꯍꯥꯏꯔꯝꯃꯣꯗꯅ ꯀꯩꯀꯩ ꯑꯆꯥꯄꯣꯠꯅꯣ ꯀꯩꯀꯩ ꯑꯆꯥꯄꯣꯠꯅꯣ ꯂꯩꯗꯣꯏꯕꯣ ꯅꯨꯄꯤ ꯃꯆꯥ ꯃꯥꯡꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯉꯥꯡꯁꯦ ꯄꯣꯠ ꯍꯥꯞꯄ ꯂꯣꯏꯔꯕ ꯊꯣꯏꯕꯤ ꯃꯃꯥ ꯂꯥꯛꯑꯣ ꯑꯩ ꯂꯥꯛꯑꯣ ꯑꯩ ꯂꯥꯛꯀꯦ ꯑꯩꯈꯣꯏ ꯆꯤꯆꯤ ꯆꯧꯕꯤ ꯂꯥꯛꯇ꯭ꯔꯤ ꯉꯥꯏꯈꯣ ꯊꯣꯔꯦ ꯂꯥꯛꯇ꯭ꯔꯕꯣ ꯃꯅꯝ ꯅꯝꯍꯜꯂꯕꯣ ꯅꯪ ꯃꯃꯥꯗ ꯃꯌꯥꯝ ꯄꯨꯔꯛꯀꯦ ꯆꯥ ꯉꯝꯗ꯭ꯔꯕꯅꯤꯗ ꯑꯩꯈꯣꯏ ꯌꯥꯏꯅ ꯂꯩꯕꯗ ꯑꯆꯥꯄꯣꯠ ꯃꯃꯥ ꯕꯣꯕꯣꯛꯀꯁꯦ ꯅꯪ ꯀꯥꯏ ꯆꯠꯂꯤꯅꯣ ꯊꯣꯡ ꯍꯥꯡꯉꯕ ꯅꯪ ꯀꯥꯏ ꯆꯠꯂꯤꯅꯣ ꯀꯣꯀꯣꯏꯗꯣ ꯀꯥꯏꯗꯅꯣꯕ ꯂꯥꯏꯕ ꯀꯠꯂꯣ ꯂꯥꯏ ꯈꯣꯏꯔꯝꯃꯣ ꯂꯥꯏ ꯂꯩꯆꯨꯗ꯭ꯔꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯝꯈꯥꯏꯐꯥꯎ ꯑꯩꯈꯣꯏꯒꯤ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯥꯒ ꯃꯆꯥꯅꯨꯄꯤꯒꯤꯅ ꯊꯤꯟꯕꯤꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯁꯇ ꯍꯥꯏꯊꯔꯛꯑꯦꯕꯀꯣ ꯕꯁꯀꯁꯦ ꯃꯤ ꯑꯃꯇ ꯌꯥꯎꯕꯖꯥꯠ ꯅꯠꯇꯦ ꯏꯃꯥ ꯏꯆꯥ ꯈꯛꯇꯅꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯤ ꯇꯣꯡꯅꯗ꯭ꯔꯦꯕꯀꯣ ꯀꯣꯝꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯅꯨꯡꯉꯥꯏꯅ ꯏꯆꯥꯅꯨꯄꯤꯅ ꯁꯣꯝꯗ ꯂꯩꯔꯦ ꯃꯥꯁꯨ ꯁꯤꯠ ꯑꯃꯈꯛꯇꯗ ꯐꯝꯊꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯌꯧꯁꯜꯂꯛꯑꯦ ꯁꯨꯒꯅꯨ ꯌꯧꯔꯦ ꯁꯤꯅ ꯑꯩꯅ ꯁꯥꯕ ꯐꯅꯦꯛꯇꯣ ꯌꯦꯡꯍꯟꯒꯦꯅ ꯄꯨꯔꯛꯄꯅꯦ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯏꯆꯦꯅ ꯂꯧꯅꯤ ꯄꯨꯔꯛꯑꯣꯅ ꯄꯣꯠ ꯌꯥꯝꯁꯨ ꯏꯪꯕꯅꯤꯅꯀꯣ ꯄꯣꯠ ꯌꯥꯝꯗ ꯌꯥꯗꯦꯕ ꯑꯗꯨꯝ ꯑꯪꯒꯨꯔ ꯏꯆꯥꯅꯨꯄꯤ ꯑꯪꯒꯨꯔ ꯂꯩꯔꯛꯑꯣꯌꯦ ꯑꯪꯀꯔ ꯂꯩꯔꯛꯑꯣꯌꯦ ꯑꯪꯀꯔ ꯂꯩꯔꯛꯀꯦ ꯁꯤꯅ ꯑꯩꯈꯣꯏ ꯁꯨꯒꯅꯨ ꯕꯖꯥꯔꯅꯦꯕꯀꯣ ꯊꯥꯏꯅꯗꯤ ꯁꯨꯃꯥꯏꯅ ꯈ꯭ꯔꯤꯁꯃꯥꯁ ꯃꯇꯝ ꯁꯤꯖꯟ ꯃꯇꯝꯁꯦ ꯁꯣꯔꯣꯛꯁꯦ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯗꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯊꯥꯔꯝꯕ ꯍꯋꯥꯏ ꯊꯔꯥꯛ ꯃꯈ꯭ꯌꯥꯠ ꯃꯨꯕꯤ ꯄꯥꯟꯕ ꯍꯧꯔꯦ ꯁꯤ ꯃꯐꯝꯁꯦ ꯁꯪꯒꯣꯏ ꯑꯣꯏꯔꯝꯕꯅꯦꯕ ꯁꯪꯒꯣꯏ ꯁꯤꯗꯣꯛꯈꯤꯕꯒꯤꯗꯨꯗ ꯇꯧꯔ ꯊꯥꯕꯅꯦ ꯁꯤꯅ ꯍꯋꯥꯏ ꯃꯨꯕꯤ ꯁꯤꯅ ꯑꯂꯨ ꯊꯥꯕꯅꯦ ꯁꯤꯅ ꯀꯩ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯊꯥꯏꯅꯒꯤ ꯌꯨꯝꯅꯦꯕꯀꯣ ꯈꯔ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯑꯗꯨꯝ ꯂꯩꯕꯅꯦꯕꯀꯣ ꯌꯥꯝ ꯀꯨꯏꯔꯕ ꯌꯨꯝꯅꯦ ꯁꯤꯂꯤꯟꯗꯔꯒꯁꯦ ꯕꯪꯀꯔ ꯊꯝꯃꯤꯁꯦ ꯎꯗ꯭ꯔꯥ ꯅꯣꯡꯃꯩ ꯄꯥꯟꯗꯅꯕꯅꯦꯅ ꯄꯨꯡꯍꯥꯡ ꯍꯥꯡꯉꯦ ꯑꯩꯈꯣꯏꯁꯨ ꯊꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯒ ꯂꯩꯕꯅꯤꯅ
ꯑꯩꯁꯦ ꯏꯆꯥꯅꯨꯄꯤꯒ ꯏꯆꯥꯅꯨꯄꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯏꯃꯣꯏꯅꯨ ꯌꯥꯎꯔꯨꯁꯦꯅ ꯂꯥꯛꯄꯅꯦ ꯑꯗꯣ ꯏꯃꯣꯏꯅꯨꯁꯦ ꯌꯨꯝ ꯃꯥꯡꯕꯒꯤ ꯇꯧꯕ ꯌꯥꯔꯝꯗ꯭ꯔꯦ ꯑꯉꯥꯡ ꯎꯅꯕ ꯑꯃ ꯌꯥꯎꯋꯦꯅ ꯑꯗꯨꯅ ꯁꯥꯒꯩꯒꯤ ꯑꯗꯨꯅ ꯏꯃꯣꯏꯅꯨ ꯇꯧꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯑꯗꯨꯒ ꯌꯨꯝ ꯁꯥꯕꯁꯨ ꯑꯩꯒꯤ ꯊꯕꯛ ꯈꯔ ꯄꯣꯠ ꯆꯩ ꯀꯔꯤ ꯀꯔꯥ ꯈꯔꯁꯨ ꯂꯧꯈꯠꯀꯦ ꯂꯥꯛꯄꯅꯦ ꯑꯗꯣ ꯂꯧꯈꯠꯂꯔꯣꯏ ꯂꯧꯈꯠꯇꯕꯤꯗ ꯃꯊꯪ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯑꯒ ꯑꯣꯏꯅ ꯂꯧꯈꯠꯂꯒꯦ ꯃꯔꯝꯗꯤ ꯌꯨꯝꯁꯤ ꯃꯤꯁꯨ ꯂꯩꯅꯗ꯭ꯔꯕꯅꯤꯅ ꯌꯥꯡꯁꯨ ꯍꯥꯡꯉꯦ ꯑꯗꯨꯒ ꯏꯃꯥꯁꯨ ꯀꯩꯁꯨ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯃꯨꯛ ꯆꯠꯂꯅꯦꯕꯀꯣ ꯑꯥꯗ ꯑꯗꯨꯗꯨꯅ ꯆꯠꯂꯝꯗꯥꯏꯒꯤ ꯄꯣꯠ ꯆꯩ ꯌꯨꯝ ꯍꯣꯡꯉꯝꯗꯥꯏꯒꯤ ꯍꯥꯏꯇꯥꯔꯦ ꯌꯨꯝ ꯁꯤꯗꯁꯨ ꯂꯩꯕꯨꯗꯤ ꯂꯩꯅꯤ ꯂꯩꯒꯤꯅꯤ ꯁꯤꯗꯁꯨ ꯑꯗꯨꯝ ꯂꯥꯛꯑꯒꯗꯤ ꯂꯩꯒꯅꯤ ꯂꯩꯕ ꯆꯥꯕ ꯑꯗꯨꯝ ꯇꯧꯒꯅꯤ ꯑꯗꯣ ꯑꯌꯥꯝꯕꯅꯗꯤ ꯑꯥꯗ ꯑꯣꯏꯅ ꯂꯩꯔꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯁꯨ ꯐꯔꯅꯤꯆꯔ ꯀꯩꯀꯥ ꯁꯨꯝ ꯂꯩꯍꯧꯕꯉꯩ ꯍꯧꯖꯤꯛ ꯄꯩꯁꯥ ꯂꯩꯇꯕꯅꯤꯅ ꯂꯩꯕꯗꯣ ꯉꯝꯗꯦꯗꯅꯀꯣ ꯑꯔꯩꯕꯁꯤꯅ ꯑꯗꯨꯝ ꯑꯥꯗ ꯁꯤꯖꯤꯟꯅꯅꯕ ꯄꯨꯈꯠꯂꯒꯦꯅ ꯂꯥꯛꯄꯅꯦ ꯑꯗꯣ ꯄꯨꯈꯠꯇꯤ ꯄꯨꯈꯠꯂꯔꯣꯏ ꯑꯩ ꯁꯦꯝ ꯁꯥꯕꯗꯤ ꯈꯔꯗꯤ ꯁꯦꯝ ꯄꯨꯒꯗꯕ ꯀꯩ ꯀꯩꯅꯣ ꯈꯔꯗꯤ ꯈꯟꯇꯣꯛꯑꯦ ꯈꯟꯇꯣꯛꯑꯒ ꯑꯗꯨ ꯇꯧꯔꯅꯤ ꯏꯃꯥꯁꯨ ꯑꯥꯗ ꯑꯗꯨꯝ ꯂꯩꯔꯅꯦꯕꯀꯣ ꯑꯗꯩ ꯌꯨꯝ ꯅꯥꯀꯟꯒꯤꯁꯦ ꯇꯞꯅ ꯇꯞꯅ ꯁꯦꯝꯒꯠꯆꯜꯂꯒ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯩꯅꯗꯣꯏꯅꯤꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯗꯨꯝ ꯇꯧꯕꯅꯤꯅꯀꯣ ꯇꯧꯔꯒꯦꯅ ꯇꯧꯔꯦ ꯁꯤꯅꯤ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯗꯤ ꯑꯩꯈꯣꯏ ꯁꯨꯒꯨꯅꯨꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯎꯍꯜꯂꯛꯀꯦ ꯄꯨꯡꯆꯤꯛ ꯆꯤꯛꯑꯦꯗ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ ꯂꯥꯟ ꯃꯃꯥꯡꯗ ꯑꯣꯏꯔꯝꯕ ꯁꯨꯒꯨꯅꯨꯗꯣ ꯁꯨꯡꯑꯣꯏ ꯑꯣꯏꯗ꯭ꯔꯦ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯗꯤ ꯑꯗꯨ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯆꯦꯟꯊꯔꯤꯗꯣ ꯕꯥꯏ ꯕꯥꯏ ꯁꯅꯥꯔꯩꯁꯦ ꯒꯦꯠ ꯃꯌꯥꯁꯦ ꯀꯌꯥꯝ ꯐꯖ ꯁꯥꯠꯂ ꯂꯩꯔꯝꯃꯦ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯅꯝꯕꯤꯔꯦ ꯍꯧꯗꯣꯡ ꯂꯩꯔꯦ ꯒꯨꯜꯂꯤꯁꯦ